Arambai News Guwahati da Mithelongi Pau Tawiriba Singbu Ihan Hanbu Mangtada Chingangbam Susitra Ranina Kurubjari. Hauzik Pungbama Sifawagi oina Maroiba Samlapa Pau Khara Lominarase. Assamgi Lok Sabha Assembly Kendra Singh Amukhanna Semdok Semjin Tawbugi Thorang State Tawbugi Wafam Supreme Court na Yarakidre. Lebagasigi Kwaidigi Wangba Court asida Opposition Camp Ningba Kaiki. Lebagasigi Election Commission ki kuthangda constituency delimitation ki matangda constitutional legality kupthana yenglabagi matung Chief Justice D.Y. Chandrachurna Luchingba Justice ahumgi bench na wafamasi lauthorakhibani. Panba yai saknaraba Assamgi intellectual Dr. Hiren Gohai amadi MP Ajit Kumar Bhuya gi matungda state asigi opposition party pnamakna delimitation ki thorang asigi mayokta Supreme Court ta case pankhibani. Chief Justice Chandrachur, Justice J.B. Pardiwala amadi Justice Manoj Mishra gi bench ta haukiba July 13 da chathakhiba hearing da senior advocate Kapil Sibal na applicant singi maikhaidagi yetki adubu Chief Justice na senior advocate Sibal na thangalakhiba wafam sing kakthatlaga haiki madudi chahi 15 gi mamangda amendment tawkiba ain amagi matungina election commission na delimitation draft adu phonglakhibane madugi draft adu hauzuki phibam asida thingbugi mathau tade samna Assamda constituency delimitation gi thorang makhat dumak chathagani hairakhi. Constitutional legality pumba yengshillaba matung Central Lengak Election Commission amadi Assam Lengak ta notice asi pirakhi. Supreme Court ki order matungina lagliba chayol ahum gi manungda mari leinaba party khudimakna affidavit ki kuthangda paukhum pirakpa yagani masigi matungda Kendra State amadi Election Commission na pikhalakpa affidavit ki mathakta applicant sing na chayol ani gi manungda affidavit amuk pikhalakadabani haiki. Asumna Chief Justice Asinasu Mayek Sengna Supreme Court na Election Commission na chathariba constituency delimitation ki thorang asida karigumba makhal amatagi athingba ayetpa amata piroi Mayek Sengna hairakre. Manipuri People's Front MPF headquarter Guwahati na Manipur da haukiba me ahumgi matung nupigi mayokta thokliba hingsagi thong sing asibu kanna condemn tawrakhibaga loinana angawa phai chubagi hingsagi thong sing asi khudakta lepnaba midai amadi kuki community anigi mafamda haizarakli. Hanagi Mizo Lalhulu Pamrana haukiba July 13 da thokiba chirol adu midai sing da pirakpa quit notice oina kaidongai da logdaba ngamloi. Chakutpa khunai amanasu madubu lokshinba ngamloi mitei na madubu yangna lobusu ngamloi nakalamaromda Mizoram Lengak amadi YMA Young Mizo Association na mitei community bu Mizoram thadoktuna chatkidanaba adumak leithanaba hairaklabasu mitei community na matau karamna Mizoram da leithaba ngamgadoribano wahang hanglakle Kudong thiba ama thorakpada mitei sing maranai oigani tasengna Mizoram amadi Assam da lariba santigi phibamasi Mizo group singna manghandaba phaisu hairakle lubasina makhatara MPF na Pamragi cherolasi yamnamak hakchinna logdaba yadabagi maram amana masi Mizoram da lariba mitei singi security amadi safety ga yamnamak mari leinai masina Assam da lariba mitei singi sentiment tasu yamnamak shokhale MPF na diwafamasi chawthokhanduna hingsagi saktam lohhanbasu pamde maramaduna MPF na Mizoram Lengak amadi YMA Young Mizo Association gi mafamda Mizoram da thokhaidaba thokdok adu thoktanaba responsibility yauna thorang khudingmak paikhatpiu haizarakle Mizoram Lengak amasung YMA na paikhalakpa goodwill gi thorang khudingmakta MPF na maduga chap manana action lokhatnaba hotnagani so haire Manipura Santi amadi mahusagi phibam puraknabagidamak ekhoiga wari sanasi haibagi wafamsu Mizomiam maroina YMA gi mafamda haizari haina MPF ki President Yengkhom Upendra amadi Secretary General Leisungam Ingangambana punna thadorakpa chirol amana phongdorakle Haukiba July 12 thangza numit Mizoram dagi Assam lomda tholakhiba mitei ichilinau singna leiriba monitoring committee lakipurna South Barak Hall Binakandi part 2 da hangliba relief camp asida ngarang lebak pokpa numit Assam gi ruling party da yauriba AGP Central Committee gi General Secretary yauna party asigi Kasar District Committee gi muroiba miyoi kyamarum laktuna phibam yengsilakhi
खोंगचद असिदा लोइनरखिबा AGP कसा डिस्ट्रिक्ट कमिटी की प्रेसिडेंट कबीर अहमद बोरभुयाना लुपा लिसिंग मंगा अमदी खाइदेम बिमोलेंदुना लुपा लिसिंग यांखै रिलीफ कैम्प असिबु पानरिबा मॉनिटरिंग कमिटी दा तेंगबांग पिरमखे ई कंपनी असम राइफल्स के टीम अमनसु मफम असिदा लाक्तुना ऑर्गेनाइजिंग कमिटी गसु फमिनदुना वारी वताई क्या सानाखे माइके अमरोमदा लखीपुर ब्लॉक PHC की मखादा लैबा सोतामाम दा मिनी PHC की डॉक्टर फारहिन लुचिंगबा मेडिकल टीम अमसु लाक्तुना कैम्प असिदा लैरिबा अनाबसिंग लायेंबिखे ngarang fawda Mizoram dagi lakpa mitei macha कैम्प असिदा angang 19 yauna punna humpu mapan sukre खाकमारा चौखट थौरांग क्लब अमदी खाकमारा मैरा लुपनसु मॉनिटरिंग कमिटी दा लुपा लिसिंग मरीगा लोइनना चेंग हवाई थाव थुम अमदी खुदै मतेक न चिंगबा यामलबा तेंगबांग पोटलमसिंग पांगबिरखे असुमना सेलगी अमदी तेंगबांग पोटलम कया पांगबिरखिबा खुदिंगमक लोइनना साउथ बराक होल कम्युनिटी की मपु मोइरांग मयुम ब्रोजे सोरबसु ngमखै लेतना थागतपा फोंगदोकचरी हाइना मॉनिटरिंग कमिटी की कन्वेनर एन नंदमोहनना फोंगदोरखले हौजेक मणिपुर की पाउदा हौखिबा जुलाई 3 तगी मांगखिबा TG हायर सेकेंडरी स्कूल की महैरोय हिजम लुवांग लेंबी अमदी महाका पुन्ना चटमिनखिबा ताकेल कोलम लेकाइदगी फिजम हेमजीत महैरोय अनिमक कुकिला लोबसिंगी मकुत तादुना हाथ खरब्रा चिंगनरखली हिजम लुवांग लेंबी हाना फारब मतुंग जुलाई 13 ता हातुना फुमजिनख्रे हाइना थाजबा याबा सोर्स अमना हाइरे कैसामपातगी मखोय अनि मोटरसाइकल अमदा तोंगदुना चटमिनखिबनी मखोय अनिना सिजनखिबा मोबाइल अदु फौजाखाई इखाई हारिबा मफम अदुदा स्विच ऑफ लेखि निमित निनी मतुंगदा महैरोय नुपा मचा फिजम हेमजीत की मोबाइल लोकेशन येंगबा मतमददे लमदान हारिबा चोचानपुर की खुंदा अतोपा मियोय अमना अनोबा सिम कार्ड हापचिंदुना मोबाइल हैंडसेट अदु सिनबगी खुदम फंगले मणिपुर थोलिबा इरांग असि सोशल मीडिया दा लाना संदोक्तुना पामदबा थौदोकसिंग मखा चथनबा लोइनना मिजैबु अरानबो ओइना उहन्नबा थोंग क्या लेप्तना चथरकले ngakningai ओरिबदि आंध्र प्रदेश की पुलिस कस्टडी दा कुकी कांगलुप की मियोय अमा कस्टडी दगी नानथोकनबा होटनबदु अवांगबा बिल्डिंग दगी चोंगथरकलगा मसा मतोमता सिजखिबा केस अदुबु मैतैना हाटपनी हाइना ममांगी लोकसभा मिखलदा BJP की आउटर पार्लियामेंट्री कंस्टिट्युएंसी दा BJP की मिरेब ओइखिबा SHS बेंजामिन मातेना मा की ट्विटर दा लाना कन्न संदोरकले इमानुएल मार कोवा लेखिद्रबा मियोय असिना मा की लोइनबिदा अरोइबोइना महाकपु मिदैसिंगना कोइसिनदुना थमले हाइना लाना संदोरकले अदुबो पनबयाबदि ममिंग लेरबा लेबागसिगी पाउचे दि हिंदूना इमानुएल मारसी मसा मतोमता पुलिस कस्टडी दगी नानथोकनबा होटनबदा अवांगबो मफम अमदगी चोंगथरगा सीखिबनी हाइना फोंदोखरबने इमानुएल मार असमदगी एर्नाकुलम तमना चेनबा ट्रेन चटलिंगै महाकना नातै चादबा थोंग क्या चथरकपदगी पैसेंजर सिंगना कंप्लेन तौबगा लोइनना फारगा आंध्र प्रदेश पुलिस तमहाकपु सिनखिबने आंध्र प्रदेश की बेंगता चला सत्रम पुलिस स्टेशन की कस्टडी दा लेरिंगै अहिंगदा नानथोक्तुना चेनबा होटनबदा अवांगबा युमथक अमदगी तादुना महाक लेखिदबनी हाइबसिमदे मयेक सेंगले अदुबो केस असिसु बेंजामिन मातेना मितै सिंगी मायोक्ता हाइबदी मितै सिंगी मिंगचत थीननबा अरानबा मोंगदा सिजिनरकले हाइबसी लेबाक मियामना मयेक सेंगना खंगलकले इरमदम मणिपुरा मितै खुनाई लेट्रबदी पांगल खुनाई अमदी अपिकपा फुरुपसिंगसु खक लेरोय पांगल खुनाई ओइनदी इरमदम मणिपुर कन्नबा अमदी मितै खुनाईबु कन्नबा लालसेदा खोंग थांजिनबा हौरे हाइना मितै पांगल कम्युनिटी की लुचिंगबा अमदी फोर्ब्स की वाइस प्रेसिडेंट BM याइमना फोंगदोखरे मणिपुर खुंदामिनरिबा सि कांगलुप फुरुप पुन्ना 35 नि कुकी अमदी मितै की मरकता लान तौनरगा अतोपा फुरुप 39 तुमिना येंगदुना लेथोखले लेबागसी कन्नबा लेहौरिबा अतै कांगलुप सिंगसु थोकपिरखलो मुस्लिम कम्युनिटी दी मणिपुर कन्नबा मितै खुनाई कन्नबा लान असिदा खोंग थांजिनबा हौरे हाइखे मरगसिदा पंजनिंगबा अमना नगाई चिलेनाउ सिंगी मरकतगिसु मांग थाना चोंगथोरक्तुना मणिपुरा अमुक हन्ना शांति पुरक्नबगी खोंगजंगदा सरुक याबसु हौख्रबने कुकी मिलिटेंट सिंगना मितै खुन सिंगदा लंदाबा लेप लेट्रे
Torbung Banglada Kuki militants singna mitei khulsingda landarakpada mafam adubu ngak senduna leiriba security force na handuna nongmai kapadagi Kuki militant ani soktuna Churachandpur district hospital da laikanari Nakalamromda Ningthokaba numitki numidang Sekmai Kendrigi manung chana Kokruk khulda Kuki militant singna nongmai kapsilakpada Harau thelda leiriba Taretsuba Manipur Rifles ki post dasu nongmai kapsilakhi MR personnel singna handuna mukapki adubu nakal animakta asoga pandi amata yaunakide haire Manipur tholiba kanup kirang asna maram oiraga Moreda Kuki militant singna mitegi yum sing mai tharakpadagi yumlonariba Myanmar gi tumu tawn gi tongan tongan mafam kya da chingdefam logduna lerakhiba mitei macha chohum gi manungda kulhumdoide Manipur da thoraktuna hauzik relief camp singda chingdefam logduna leire haire haukiba July 12 da makhoi Kuntrani Thoi Tumudagi Moreda Thoraktuna Mangasuba Sam Rifles ki camp ta chingdefam logduna leirakhi AR camp tagi Imphal da thoraklaba matung Mori gi mioi manga relief camp ta leikhi aduga megi ahanba cheyol da Moreda Ima Kontong Larembi Haraubda Sarugyaba Lakhibadagi Lanjinaduna Tamuda leiriba mitei macha tareti masa masagi mayum hanjinkhre haire Manipur ki apunba civil society singi oiba loop coordinating committee on Manipur integrity kokomi gi mifam ngarang New Delhi da phamkhre ipa ipu singna Manipur iramdamasi ekhoida sinarambani iramdamasi amuk ekhoigi icha isu singda sinaramgadoribani maramaduna iramdamasi da leriba igi ichilenau khudimakna masibu kanbada khwaidigi awangba thakta thodang lominasi haibagi phirep ka loinana illegal immigrant chin kuki narco terrorist singbu maru phukna muthatpadasu achowa thodang lominasi haikhi masibu malem sinba thungna khanghanaba yelhomi sing amadi lamdamasida khundaminari bapnamakna narco terrorism gi mayokta lagliba July 18 thangzu numita miyam gi oiba choba rally ama chatkani masida mipum khudimakna saruk yabiyo haina kokomina namaki mafamda haizarakle Manipur tholiba lanasi Kuki singna hana hobani haina RPI Atwala gi National Secretary Maheshwar Thongnauzamna phongdokhibaga loinana Kuki singna mitaibu otnai khibagi video sing mapangi paumi singda uttuna yanghankhre sandokna takhre Delhi ki tongan ba media influencer mayam unaduna July 13 da pangthokhiba khananenabagi thoromamada hawkhiba me ahumdagi hawrakhiba irang asida mitei singna ngasisu Kuki ga leiminaba ngamloi haiba wahi amata haidana su lokthokhalu Manipur da NRC chatnahalu haiduna demand tawri masimak Kuki singa leiminabada hena nungainaba hena nungsi chanana leiminaba wakhalon da tauba dimani tonganba administration gi dabi tawriba sina Kuki singi chapchaba agenda ni Manipur thugai duna makhoi gi oiba Kukilin ama sembani haibasi miyamna khanglaba wafamni haina Mahesh Thongnauzamna phongdokhe hauzik atopa pausingda Meghalaya da su handak marak irang ama kanna thorakliba asiga mari leidana state asigi DGP LR Bisnoina ngarang angakpo wafam ama phongdorakre handakta turagi CM office ta attack tawkiba thodogadu da chenabadagi pharakhiba mioi kunipan gi marakta TMC amadi BJP gi party karar amamam yaurami so hairi etegadu pre-plan tawduna logtunaraga CM Conrad Sangmada harm tawnanabagi thongni arsonists amadi protesters singna ka henba action kya logba pamki